Bangladesh to miyo chama gatra mga henasire protest tawri badu maruwaina protest tawri miyo singje mahiro ngakta satra chama gatra mga henasire habagi paulere adu matung de internet su punna ben tawkre Bangladesh pumba leibak pumba sida koina curfew lauthokre adu Bangladesh to leiba youth sing naha sing duna Bangladesh to leiba jail ama thugai duna Bangladesh ki manung du leiramba jail du leiramba miyo chanipan hena थादोखरे बंदी होने लेरंबा प्रिजनर्स खरा अदु मतुंगदा जेल लो मई थाबगी अदुगुंबा थौदोक फाउ लेगरे इरांग हेन कंसलकपदगी बांग्लादेश की आर्मी सिंह द शूट एट साइट ऑर्डर हो पीरे हैबदी इरांग याम कन्न होब तारगदी उपाय लेते तारगदी नोमई काप यारे हाइदना मधु फाउ हे हाइग्रे हाइतारे अदुगा बांग्लादेश तो लेरंबा दुगुंबा इंडिया मचा तोंगान तोंगान बा इंडिया 15000 इंडियंस ले 15000 इंडियन सिंह दुदगी मियोय सात्रेट का हुमुद्रागा निपान लोमदी चेलखरे इंडिया दा इरांग से हौबदगी अदुबो कोइना तसेंग येंगु कांदा बांग्लादेश ता अदुक चौग्रबा अदुगुंबा प्रोटेस्ट से करिगदम तो थोगलेइबनो हाइबसे ngasi Youth Xplore TV na puduna lakchari अदुगुंबा वीडियो एनालिसिस समा चैनल से ngasi katang thengna yaw taragadi mayam channel asibu subscribe tawbiramuduna mayam na subscribe amamam tawbiramuduna koi video semning bagi dugumba thauna do hena happy support tawbi hauji lairiba dugumba Bangladesh ki ihaushina Manipur da North East da Meghalaya da Tripura da Mizoram da kari adugumba adi lona ba adugumba state singsi da North East ki state singsi da karamba adugumba effect kari soglak pa yabage habado comment thambiramo मैं अपर मुख्रमजरी बांग्लादेश की इरांग असी याम चमना हायरबदा गवर्नमेंट की थबक लौब मतमदा थम्मिब रिजर्वेशन जे मसी हंदहल्लो सिने अखोई इंडिया दन कैदोगे मतमदा गवर्नमेंट ना लौरिबा दुगुंबा एग्जामिनेशन लौरिबा थबक मयाम सिदा रिजर्वेशन हेनकरन बियुना कोइदी अनमना प्रोटेस्ट हुई रिजर्वेशन सीगी लाओ सीगी हेंगलु एससी गी एसटी गी ओबीसी गी हेंगलु अन अनमना प्रोटेस्ट होबगे दुगुंबा हिस्ट्री ले अदुबु बांग्लादेश त करी तौगे मतमदा रिजर्वेशन खक्तंग दा 56% जे मसी रिजर्वेशन थमे थबा म कौ मतमदा 56% चादा यांखै ग तरुक्ति रिजर्व थमे अदु रिजर्व थमीबा मरक सिदा रिजर्वेशन जे कना गी थमीबा नो सिदनेबा मोइना साउरी जे प्रोप्रोक साइजे कैनोय कांदा 56% रिजर्वेशन कोटा सिस्टम थमीबा सिदा सिगी मनुंग सिदा पाकिस्तान दगी बांग्लादेश थाइना 1971 दा निंखा तमगिबा मतमदा अदुगुंबा निंखा तमबगी दमक्ता इहौ हौबदा यावगिबा दुगुंबा मदुगी इमुंग मनुंगी मसा मसुसिंग फ्रीडम फाइटर्स सिंगी ओइना 30% अमदी हौजिक फाउबा बांग्लादेश की एनी सरकार की थबक तौ मतमदा सरकार की थबक कौबा मतमदा मसी रिजर्व तौदुना थम्मी तारगदी हौजिक हौरैबा अदुगुमा नाहासिंग ममांगदा इहौ हौबु याहौदबा अदुगा मपापुसिंग इहौ हौबु याहौदबा अदुबु खुदिंगमक सिदा कदौबा अखुगी बांग्लादेश सिदा लेरगा बांग्लादेशी अमोइना दि लेरकपा अदुगुमा मियोय कया अमददी अदुगुमा इक्वालिटी हाइबदो लेइत्रे सिनी अदुदी ngसाइगी ममांगदा अदुगुंबा इहौ हौगु याउगी बदुगुंबा मसा मसु सिंगदि मागी मपुना यारोमे मसागी मसु अदुगी मथंग चारोन सुरोन दो मदुददी फ्रीडम फाइटर अमोइना लेगिबा अदुगुंबा इमुंगदा पोकपा अदुगुंबा अंगांग सिंगदि मचा सिंगदि नहा सिंगदि गवर्नमेंट जॉब तौबगी चांगसी याम वांगी करिगिनो मतमदा 30% जे मसी थमग्रबने रिजर्व ओइना अदुगा मसीदा प्रोटेस्ट तौरी बदुगुंबा नहा सिंगजिना करी हाइरिगे यूथ सिंगजिना करी हाइरिगे स्टूडेंट सिंगजिना करी हाइरिगे मतमदा हौजिक सरकार पाइरिबा अवामी लीग कांगबुगी अदुगुंबा मियोय सिंग खक्तंगना हाइरिबा खुदोंग चाबसे अनमना फंगिसिन हौजिक कनाना प्राइम मिनिस्टर ओइगे हाइ मतमदा शेख हसीना मतमदा 1971 दा अदुगुंबा यामना मरु ओइबा बांग्लादेश निंखा तमनबगी दमक्ता कनागी मखुत्तगी पाकिस्तान की मखुत्तगी मतमदा बांग्लादेश से ईस्ट पाकिस्तान हाइना लेरमी इंडिया ने निंखा तम मतम 1947 ददी बांग्लादेश अदगी पाकिस्तान हाइबसे लेरम पोंते 1947 की ममांग हाइ तरे 1947 दा इंडिया वाज डिवाइडेड इनटू टू नेशन इंडिया अमसुंग पाकिस्तान
aduga Pakistan se jumu kedoba hojik leiriba somda west lomda leiriba Pakistan jina west Pakistan aduga hojik leiriba Bangladesh hairibasina east Pakistan hana leirambani adugi west Pakistan east Pakistan leibisida aseng bagi oina west Pakistan dadi kari maru oina urdu ngangnaba aduga somna kangi leiriba adugumba moong matausiga Islam dharma chatpa taragasu somna kangi leiriba akogi Bengal haitare Bengali adugumba Muslim sing adugumba hojik ki oina hairagana Bangladesh matamduna hairagana east Pakistan haina leiriba pochiga moi masengi marakta adugumba yanadaba chayetnaba adugumba chinjang maktabu oiro lon maktabu oiro khenaba si mayam sigi marak sinda aduga hanthana yengbiba si mayam sina kaidogi matamda amuk tang di ningkha tamge na iye horokpani madudai duda India na amuk mateng pangjala kanda Bangladesh was formed in 1971 adugi 1971 the same gi baduda hauji prime minister oiriba adugumba Sheikh Hasina gi mapabung haiba tare magi mapaze chise Sheikh Mujibur Rahman se sijina achauba thodang lauraga adugumba freedom fighter oina Bangladesh shemba achauba thodang laugi aduna adugi matamda dagi hauna semak pane adugumba quota system se kaigino matamda adugumba war duda adugumba land duda adugumba freedom fighter adugumba miyosing duda quota thamji quota se 30% thamji na lakhibane adugi matungda matang lakpana matam kar 2018 swai da zu iyogi hogi kaigino matamda hairiba 30% ja yam henmali 30% henmali masi lokthok piu haidani yo hograbane 2018 da adu matungda leigra kansida mu kaidoge matamda hojik 2024 da thoibe irang je sigi mamang 2018 da thokibda zu kaidogi matamda Supreme Court ta rai taba nang yanagi bane adu Supreme Court na June gi tang manga sida rai tarakpa matamda kari haige matamda hanagi 30% to madu thamani na lauthorokpane adugi lauthorokpudui kaidawrage haikanda akhoi Bangladesh to leiriba adugumba nahajing youth singje kaidawba loina chen thorokpane lamjau suroksida hanagi 30% to thamtaragadi akhoi irang haurani iho haurani haidana masida tongan ba government gi building singda attack tawba adagi madugi torokpa mayam sina lamjau surokta iho horokpa mayam sina kaidawge haikanda police singjina tear gas kape army na masida phudare masi mayam si tawbusida kaidawba mioi chamaga taramanga sigi bane asumna ihauji haujik hauri United Nations United States ki adugumba tongan ba source ki matung inna mi chama kaktang nate sige duje lising da sirak pa yae na panari adubu taseng na yengura kanda amuk henna ihau hawaning bagi amuk henna sauning han bagi wakhlon ma thogan ki karigino ha matam da hauji ki prime minister oiriba adugumba Sheikh Hasina hairiba adugumba prime minister sina kari haige matam da adugumba naha sing du themjin bagi mahutta ihau hauriba miyoi sing se masi se mana kari hene ahogi maming oina haige hai matam da razakar sine razakar haidi kaino matam da Pakistan ga samna ba adugumba terrorist acting tawriba miyoi sing ni sine adu haibedi student singbu terrorist ne hairak taragadi adu da he namuke na naha singje iho hobne amuke na sounding ne yo horokpane sumaina tawrok pasina Bangladesh ta hauji tangbu leita daba Bangladesh ta leiriba dugumba India macha sing da maruina Meghalaya adagi Tripura dagi Sikkim dagi Northeast ki jaga sing dagi even Manipur dagi hobo MBBS tamaga leiba imanaba sing mamang da tamgiba kayam su leiri imanabi sing kayam leiri plus adugi mathakta somnakanda Haryana Uttar Pradesh tagi tongan engineering torga leiba mi mayam ama leiri thabak suraga leiba miyoi kayam su leiri adugumba miyoi sing do hojik India da adugumba halakna bagi mawong se jik ticket ka kesu yadre kaigino matam da internet ban tawgre adagi khuding mak se awaba ma oiraga leiri aduna mayam ngasi gi topic si kamdo bige haibado mayam comment haibiramu aduga khwaidagi maru oina akoina comment kari aina kari pamjage haiba matam da hairiba thoiba thodok se akhoi north east siga yam naknariba north east ka border naknara leiribne ai map to charake border is yam naknana leiribne adugi yam naknana leiriba north east sida karigumba dugumba thodok si thoklakpasina hanadagi Manipur leiriba tongan badugumba mi adugumba Assam leiriba singsida akhoi mitop changlakpagi dugumba awaba kayama thegnaraga leiri hairiba matam sida Bangladesh to thoiba irang sina karigumba hen kanjilakpa taragadi adugumba Manipur Kanglaipak adagi Assam Meghalaya Nagaland leiriba adugumba mafum kaya sida adugumba hanagi dauna 1971 da adugumba thokiba adugumba irangi type da kaigumba tholakpa taragadi
मियोई लाख अमगा लिसिंग हुम्फुमुकी चांगजे संगफम पीगिबने इंदिरा गांधी की मतमदा अदुगी फिबम दु योरप तारगदी इंडिया दा मुकेन करी फिबम सोलक याई प्लस ख्वाइदगी मरुवेन नॉर्थ ईस्ट करी करी अवाब थेंगनब याई हाबजे मयाम कमेंट थंबिरमो अमुको सन्ना थागचरी वीडियो लोयफाउ येंगबीबा अदुगा मयाम सब्सक्राइब तोबो कौबिगनु अदुगा मथंगी टॉपिक त करी तौसिगे हाबदो मयाम कमेंट थंबिरमो थागचरी थैंक यू फॉर वाचिंग यूथ एक्सप्लोर टीवी